थमजरी मियंग ताबिरिबा पुमनमकपु तरामना ओक्जरी हौजिक अहानबदा मरुइबा पाउसिंग तरामाथोई सुबा मणिपुर विधान सभा की तरुक सुबा असेंबली सेशन ngasi हौख्रे अमदी सिक्योरिटी फोर्स ना मयुमदगी फाखिबा मियोय अमा असिबा हक्चांग ओइना फंगले हौजिक मपुंगै पाउ पिजरी तरामाथोई सुबा मणिपुर विधान सभा की तरुक सुबा असेंबली सेशन हौख्रे अहोब निमित्ता हंदक्ता लेखिद्रबा भारत की प्राइम मिनिस्टर ओइरंबा अटल बिहारी वाजपेयी हाना मणिपुर के गवर्नर ओइरंबा डॉक्टर सिबिंदर सिंह सिद्धू अमदी ताम तरुकलक मेंबर ओइरंबता नतना ताम कयारक मिनिस्टर ओइरंलबा फुंजाथांग तोनसिंगी मफमदा ऑब्विचुअरी रेफरेंस पिखी Assembly session asida the Manipur Protection from Violence Ordinance Lisingani Taranipal, the Manipur Goods and Services Tax Amendment Ordinance Lisingani Taranipal Yauna Bill Ahum Putokadauri. Obituary reference to Chief Minister N. Biren, Deputy Chief Minister Y. Joy Kumar, Opposition Leader Okram Ibobi, Veterinary Minister V. Hankalian, MLA Bungjagin Balti Amadi Ekemira Baisu Saruk Yaki, Chief Minister na Atal Bihari Vaजपेयी na laikidaba si India gi denatana malemgi oina chauna mangjaba amani mahaki matamda India bu malemgi miyamna singthana ba yaba changda bukhatna ba honaramki Manipur के गवर्नर सिबिंदर सिंह सिद्धू स्टेट असिगी मियाम गा लोइना नचतखिबा लेंगाक लोइ अमनी महाकी मतमदा लेबाक के अरुबा इशू सिंह चिफ मिनिस्टर अमदे अतै मिनिस्टर सिंह कया कौदुना खनरगा लोइसनबा होनारमखिबा मिसकनी महाकना लेखिदबा असि मणिपुर अमसुंग इंडिया गी मांगजबा अमनी फुंजाथांग तोनसिंग हाइनिंग बाहाइदोकपा ngamba स्टेट की इंटेग्रिटी की दमक करिगुंबा हिरम अमतदा कंप्रोमाइज तौखिदबा लेबा की फनबनी बु हाइरबदे मंजिल थाना चोंगथोकपा लुचिंगबा अमनी कमिटमेंट लेबा ओइदबा ngang लुचिंगबा सिना लेखिदबा असि स्टेट असिगे मेंशनबा ngamdana लेहौरगदबा मांगजबा अमनी Hayeng mahaki thawai yaudraba hakchangna purakpada house ke member khudingmakna saruk yaduna ikai khumnaba unminasi leikhidrabagi imung manungi awabadasu thamoi sengna saruk yari haiki Ma Manipur की territorial integrity में Manipur ले मिलने पर जाती पुन मुझसे अमत तो इन्हें लेके दमने कोई काइना बियारो का हाई बदे हम boldly with sincere थम्बंगम्बा लाउबंगम्बा ngang अदो लेप पर दुंबा leader में ना ये recognize हुए अदो माल एक ही दबुसी हम ना कोई state की हम सचिन मांगे अदो माना लेके दबुसी दा आगे इमुंग मनुंग ले होरी बा Singya wabada soy saru gaziri aduga magi thawaina isorgim famda ingnesna leiba oirasunu haidana wapum khraje thamjargai losinjagi Opposition leader Okram Ibobina Prime Minister Atal Bihari Vaजपेयी tam ahumlak India ki Prime Minister oiramki ahanba amasung ani subatam atenba oirabasu masak naiba thabak toramki mahak asi house ki manung amasung mapanda yamna phaba wangang loi obedana tana mi bu khangalaga themba ngamba luchingba amani Tauge khan mathabak tokthokpa ngamba tang malusing bani Hakna lekhidaba asi India amasung malemgi oina chauna mangjaba mani Phungjathang tonsing grassroots rebel dagi haurakkiba politics pu manung mapan khaktana khangba luchingba mani mahangna hinglinge matamda matam sangna nakna loina batana tana imung manungi phibamda loina khiba luchingba mani Mahaki lauthup laukoi leitaba thauna phaba leibak ki aphabani hairabadi hektamak tausi haiba luchingbani Mahangna lekhidaba si Manipur gi oina men khatpa wagadaba mangjaba amani lekhidrabagi thawaina ingna chikna leirunaba sembiba mapugi mafamda thawni jari hairi Halon dagi mathangda Churachandpur Assembly Constituency dagi represent tawbiramba Sri Phungjathang Tonsingna ngarang asi khanghodana masagi aruba leina haiba tare laibak thiba haiba tai kuidna Magi mem type tusu aruba leina amada laikidaba honaba yaba honaraga maha sisu khanghodana ngarang laikidaba sileida adukki matik nungaitaba ai phongdoksari Ngasi Chief Minister na House da introduce tawkiba di Manipur Protection from Mob Violence Bill lisingani taranipal amadi Deputy Chief Minister na introduce tawkiba di Manipur Goods and Services Tax Amendment Bill lisingani taranipal adu House na ayaba pikre Finance ki insas puriba Deputy Chief Minister Y. Joy Kumar na House da Manipur Liquor Prohibition Act Amendment Bill
लिसिंग अनि तरानिपाल था अहुम सेलेक्ट कमिटी दा थाददुना लेरखिबा दुगी रिपोर्ट सो हाउस ना अयाबा पिखरे चाही सिकी सेप्टेम्बर तांग तरा तरेता इंडिया की प्रेसिडेंट ना द इंडियन फॉरेस्ट मणिपुर अमेंडमेंट बिल लिसिंग अनि तरानिपाल बो एसेंट पिरकपा अदु असेंबली की सेक्रेटरी ना हाउस दा थमखी ngasi sathakhiba assembly mifamda MLA Surya Kumar Okramna pukhalakhiba calling attention da National Highway 102 Imphal More lambi gi phibam phaganaba athuba matamda thaurang lokhatpiyu lambi asida accident thokliba asi koknanaba khara thuna lambi asi sembiyo haina Works Minister amadi Chief Minister gi pokning singsinki Works Minister TS Biswajitna lengakna lambi asi yamna maru oina lobana khumang yangna semnanaba mityeng thamli haiki adum akoi lebak interest ta habi bani akoi sum accept tawjai tawdabo akoi lambi ngasi bahokta akoina leriba PWD natraga state sigi anoba government lakpada di lambi thongi state aduki mati connectivity aduga quality of the roads aduki mati hengatna leiri have simsti masi prajana sakhini akoina house ta wene toana lambi amada thambagi wafam natana adu hujiki hariba post 18 October dagi 2018 dagi na hujik series only 2 months ki manung da mokon target tawra is 15 km tawi manung da 5 km lura kanda atai pakalak na bohona bahai se sisu aduki mati yam fast oina chatle habasidi akoina technically su khoi khange adu khoi gi leriba khoi gi mina ubada su khangba wafam ne adu ngasai gi accident thoktana ba haibudun tongan ba major lokhot paduna tongan ba ma khoi hena haina budu tawjarage aduga masi puna maksing se khoi gi khoi ne hena sarkar sina thuna loisalaga aina hobuda haijaki bodo mayam da hena afaba piraga di sarkar ji achievement ni haibase khoi ju khangjabadi na thuna masi gi posi paikhanaba tawjage hena ismai thamjage thank Lilong Usoipokpida Combined Force na mayumdagi phakibani haiba miyoi ama sire laikhidraba miyoi adudi Thobal District ki manungsanba Usoipokpi makha thararok lekaidagi Muhammad Gafar Ilyas Sahid nongyai mayom apokpa Babu Macha kawi mahak ngarang nongyai matungpung ani makhairom tabada Thobal Police Commando amadi kuntaruk suba Sam Rifles na mayumdagi phakibani hairi ngasi ayupung tara makhairom taba matamda asiba hakjang oina Jennings Assam Rifles kangbuna purakibani hairi thawng adubu yaningda ba phongdoktuna lamdam adongi miyamna khudakta Lilong Usoipokpida Imphal More lambi thingmagi khongjang sangsun khre masina maram oiduna miyamna lambi chathok chasin tawbada khudong jadaba mayoknare Gafar ki loina beach Serabanu Bibina Phongdorakpada mahaki Mapuroiba sing arang security force laklaga mayumdagi phakibani thawng asi pende maral leba sing chairak pibiu Mapuroibagi maral karino haiki tawra ina kari gina ngang phu tawra se phu ba yaroi adu kari maram gina na khoina ai gina pa hangi se kari yem phu mara laite magi kari gina khoina hangi se nang hayu za de ma khoi ma ga wari sana gani ma ga wari sana gani kari maram gina hayu ma ga wari sana sa ai ga sana ba yai ai ngonda hayu an hai ai ngonda hairam de ma khoi kari gum biam ta hairam de adu gu nupa ma sak nupa du wari sana ge nupa du pion hai ada ina nupa laite an hai de nupa de laite na hai ba de ma asom na nupa se asom mama ko moi baba ko de tang ki me ba sang ki ta gi asom am dam ko thong tin dana hando ora kau khai dana thon dam ko ja thua yang khai raga angang ga pura maga singa ga sat ne hai nupa do Khongjang sangsin bada yawba miyoi amana auto rickshaw thauduna leiba Gafar mayumdagi phakhraga sina phangba sinungaite civil society organization singaloina na tanaduna khongjang sangsin gani haiki Sidio Thobal ki kangbuna laaga mafam masidagi mara leijataba driver oiraga mapunji hingjaba noma ki chara talaga hingjaba Muhammad Abdul Ghaffar Elias Shahid Kaubama pharga pubigre ado hojig hojig chi mahak si Sina Jennings ta leire hai basi pautare Maku sibagi pauta badgi lekai gi sigi khunga ga sigi mayam na thoga aga ga sigi thangaudana mayam gi ihauda gi ballasi tawhibani makhata pada sigum laba army officer amadi commando kangbu sing ado khudakta pharaga moibu dandi piu haiba mayam gi dimani loina na makhoibu mayam rakta pharaga warak da bani haiba dimani mayam leijari pasi pasaung riba praja sing asina aduna makhata pasi khoi hauji makhal makha kaya gi jisel tawrani ado ngasi amasidi haiba national highway 39 Hairiba mafam asi khoi khudakta gi ban tawdare aduna mayam da khudong cha daba mayam mayok naram ya adubu akhoi su yamna tawling da bani adubu nuai taba amadi thokriba thodok sing asi khoi gi demand sing asi phangna ba gi damakta ngasi tawdaba ya dana satellite emergency ne tawdabani
Nongren Chingnung ko Gram Panchayat ki Pradhan Mayang Lambam Bilasini ki Yumda Sakangdaba Singna bom langsinduna pokai hankre thaudok asingarang numidang pung mapanlom taba matamda thokibani bom madu yumgi sumangda pokai ki bom pokai ba aduda midi asok apan yaukide bom pokai ba aduda yumgi sarukara mang ata thoki Thaudok thokpamda police amadi Assam Rifles na yangsin kre ngasi ayuk pung tararom taba matamda bom expert sing amuk laktuna yangsin ki chahi yangkhairom surabi Pradhan Bilasini na chaliba chahi asigi oina prepak pro ne haiba mioi kharana Pradhan Masada makhoi gi saruk pinana ba kanba pressa tawrapadagi chahi asigi August 13 da sel lawa lakpa mioi ani Imphal West District Commando na phakibagi thaudok ti laikre haiki The Institute of Company Secretaries of India Study Center, now with DM College of Commerce. Join company secretaries to become board advisor, compliance officer, governance professional, corporate planner. Join company secretaries with free registration till 31st December 2018, which has high employment prospects. Eligibility 10+2 pass or graduate. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities and various activities. W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Piganu, Lofam da Chaikhairaga, microbial decomposer season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care Central Hospital and Research Center da Dental Department na Ahalamadi Angang Singi Oina, Free Dental Health Checkup Ki, Kudong Chaba, Lakiba December Kitang Kunchamathoi Pauba, Pizeri, Center Asida, Chadayangkai, Subsidized Data, Makal Kudimaki, Oiba, Ngasing Asibak Langsin Biraktuna, Yagin Waitaba Kudimak Anabiu, Amadi Lying Topiu. Wabiraganu, Yumda Anabak Sheba, Tobina Baginamak Wabiraganu. Medicine Home Healthcare Service Manipuri na Adomgi Mateng Pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa Marungi Damag Medicine Home Healthcare Service Manipuri Jennings Hospital, making healthcare accessible and affordable. Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock suggestion na chingusing amna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Break itungda taramna oksari makataba pauda segi khaw sijinnabagi hainabi thamduna mahosagi khalda plastic khawna mangalakliba asidagi ngakthokminabada mipum khudingmakna punna thodang lominanaba pandamda ngasi ICF AI University Tripura gi mahairoi singna pauna kaithel gi tukan singda chegi khaw yanthokre University asigi Development Officer S Ajit Maitaina plastic ki khaw amadi plastic ki potlam singna environment ta manghalakle haiba khanglabasu chegi khaw marang kaina sijinnadri haiki Mai tharju mai khuji ya mangal le aduga sogdoga le hobuduna mung le hauju kem kana bujuna te ada simyam je koi lefan je haita ga koi kamai tawra ka da koi yumda gi pochai leiba tholkom tam isa isa na khangna bag amam pa thopiraga adum leibiro natraga na koi paper bag season na se haibagi koi gi campaign da amai taw koi ngasi gi campaign je hodok sabane
Bionomics and Management of Lucy Notes Urbanalist Gwen in Manipur Kauba Manipur College ki Principal Dr. Radha Krishor Masung T.H. Rohini na ibalarik amang asi Manipur College ki Conference Hall of Fongkray Tharomaduda University and Higher Education Manipur ki Director W. Malemngan Bachenglay MCTA ki President N.G. Manoranjan Telecom ki DIG H. Kulasandra Manipur University ki Life Science ki Din Santibalana Maru Oibamyoy Sing Oina Saruk Yaki Director Malemngan Bana Lairik Pabagi Hainabi Thamba Khaktanatana Ibagi Hainabi Amasu Lehan Mamatau Tai Haiki First now, the best of the photo, Tosia, Manipur, Chatok night, quite independently, Tokoyaba, Atopa, state in Atopa country, in order powder, Tanzania, Amani. Manipur Human Rights Commission amadi Women Action for Development na punnangasi pangai dalaiba Forensic Science Laboratory ki phibam yangsan kray khongsat aduda commission gi acting chairperson Khaide Mani ward ki secretary Sobita amadi atai member kaya su saruk yakhi Khaide Mani na Forensic Science ki award apasing asigi matang da laingak na miyang sangduna matam ga chunaba laboratory ama pahen batangai fadre phongdokki ADC Sada Hills na Advent Christmas ki thauram ngarang Kangpokpi District Headquarters ki ADC Sada Hills Complex ta laiba multipurpose hall da pangthokre thauram aduda Sada Hills ki ADC ki chairman Haukolal Hangsing vice chairman Thangjaka Misau amadi atai Sada Hills ki member yauna official kayasu saruk yakhi tongan ba thauram kayasu pangthokki Conservation of forests with special reference to rare, endangered and threatened plants haibasida nomagi oiba awareness program ama henbungi fits campus ta laiba begin sadan holda pangthokre Foundation for Environment and Economic Development Services na Industries of Environment, Forest and Climate Change ki sponsorship makhada pangthokpa thoromaduda Indian National MA Bid Committee ki Director Dr. Tasi Wangdi Senapati ki DC Somarjit Salam yauna mari lenaba official singkaya saruk yakhi Manipur ki Chief Minister Oikibada Natana Freedom Fighter amasu Oikiba Mairanbam Koireng gi chama ahum suba mapukomon thoram ngarang moirangi INA da pangthokre M Koireng Memorial Trust moirang na sinduna pangthokpa thoram aduda hanagi Deputy Chief Minister MLA Gaikhangam hanagi Minister M Okendro hanagi MLA M Prithviraj yauna atai Minister amadi MLA oiramba kayana saruk yakhi Laikhidrabagi mafamda laisukatuna ikaikhumnaba utki hanagi MLA Prithvirajna lusingba asina tauramba thabak tharam sing thakhi MLA Gaikhangam ngasigi tangdu laita draba Manipur gi rajniti oirakliba phibamasida laikhidraba koireng gumba lusingba ama mathau tare lusingba asi masagini haiba wafam thadoktuna miyam gidamakta kathokkiba lusingba amani phongdokki lebaga se tangdu laita da budana leibu tamsida Magam leadership ase yaamna darkar orak kasida ko aham miss to hanadi halaman singa horan sinti to ko oide ngang ko line fi yaro ni fi yaro hanada ne handak sahi manga tana manu sidi achum ngang ko oide pa da ka ngang ko hege chalo ko sigum dokan sida ko how the setli Masih tu masih kayu bukan lah. Bawang kuning yang beli dah. Bawang kuning yang bahan. Masih. Lepas lagi ko habis taksi soal lagi ko. Ningsing dah bangun dia. Leslek pada malu ipa pau mok. Tarama tu suba Manipur Vidhan Sabha gi taruk suba Assembly Session asidagi hokre. Amadi Security Force na mayum nagi phaki bamiyoy ama asiba hakjang oina phangle Hauski oina dia STV na pizaba Manipuri paw matang sa daloy sanjari miyang tabiri ba pomna magpo amuka nagpurumjari